와로비비야디 아이고 저우드래 해마 이퇴 하 이퇴해봐 아스코에 돌리치디 아스 지디 아코이만에 오늘 초이세요니 깸 수어게 세 엠테 yen기세 예비노 아스 잉악다 nga리미 아이제 그냥 추억에 얌 수어거디 나테 호스피탈 자시라 하 호스피탈다 아스 그만 돌리치디 이 말들 그만 좀 되봐 I'm sorry 에이 란 크레 호지기도 뭐 아이나 팅이가 나로 팅이라꾸라 아이나 팅키베니 낭나 아이디 아이나 팅기브라보 에 낭부 콜 콜레스 땀바두 나트로 마네 아이디 낭부 강이다 아야 낭기도 이루나 퇴 라오 독터 자시라 드레싱 토스라 라오 에가이 자시라 독터다 자시라 오바 라오 잠깐 눈 락자게 낭가이 잠깐 눈 락자게 잠깐 눈 락자 제 바이칼로시 카칼로 바 나마이도 잉악다 nga리 카칼로미 자꾸 누우면 자꾸 누우면 네 이붕어 요엔 나 낭나 ngasaidagi nasak nasaga amata uhandaba makai nangi kasida sum leibasibu 까시도디데 이마 나리 숨바람만에 e kaidawreya nangbo nakoktaga phiga yesalidubo 혹시 암시 얘나 숨부전만에 hey namuna sa sabarane kaino oh yam kan sabadi nateda 마 까시도 오이미 까시도디에와 naye pa yabaga nate ko cha ase chainga ja tho lao ko 호이마 lao 시부 헐망한 거마디 그만이 또 눈을 시부 아스 너무 당그래 아이디야 아두나 샤비 두나네 이 까네 칼라드나 아이고 티게 미리니 ꯅꯪꯒꯤꯁꯤꯗꯤ ꯏꯀꯥꯏ ꯈꯪꯗꯕ ꯍꯧꯗꯣꯡꯅ ꯀꯩꯅꯣ ꯉꯝꯃꯤ ꯍꯥꯏꯗꯣꯏꯅꯤꯅꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯂꯥꯟꯈꯤꯕꯅꯤ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯆꯠꯆꯕꯗꯨꯗ ꯑꯩꯅ ꯀꯟꯅ ꯊꯧꯔꯛꯄꯗꯨꯗ ꯊꯦꯡꯈꯤꯕꯅꯤ ꯅꯪꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯕꯣ ꯈꯔꯗꯤ ꯂꯩꯔꯝꯃꯦ ꯑꯗꯣ ꯆꯥꯔꯝꯒꯗ꯭ꯔꯥ ꯆꯥꯔꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯃꯥꯕꯨ ꯁꯥꯎꯗ꯭ꯔꯣ 마디 샤오기데다 아이네네 아함바다 샤오질레 고나탕다디 에이슈 이까이락바 와네 아드데기 마나네 와로비누 샤오비누 아스 방아이다 해락바 와네 아스 마기 와싱도 아잉 아dum 따드나레 ꯍꯣꯏ ꯏꯕꯦꯝꯃ ꯇꯦꯛꯁꯤꯜꯂꯣ ꯈꯨꯗꯤ ꯊꯤꯕꯗꯅꯦ ꯈꯨꯖꯤꯟ ꯄꯨꯝꯕꯁꯨ ꯌꯥꯎꯕꯅꯦ ꯑꯗꯨꯒꯅꯦ ꯄꯠꯇꯠꯅ ꯅꯨꯡꯁꯤꯅꯕꯁꯨ ꯌꯥꯎꯕꯅꯦ 헤라 탱진나라가부 누시나바 야브라네 ꯍꯣꯏ ꯏꯕꯦꯝꯃ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯖꯔꯣ ngarang mamada kamain tamangane ma yam pakhana chakhibani ꯑꯦ ꯃꯤ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯗꯨꯕꯣ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯃꯤ ꯈꯟꯅꯔꯨꯏ ꯆꯩꯅꯔꯨꯏ ꯍꯥꯏꯗꯅ ꯃꯃꯥꯅ ꯆꯩꯗꯧꯁꯨ ꯅꯠꯇꯗꯨꯕꯣ 마부디 ꯀꯩꯝꯇ ꯍꯥꯏꯗꯦꯗ ꯑꯗꯨꯗ ꯃꯃꯥꯗꯨꯅꯗꯤ ꯌꯥꯝ ꯆꯩꯔꯅꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯁ ꯑꯗꯨꯒ ꯀꯃꯥꯏ ꯇꯧꯅꯤ ꯂꯥꯟꯖꯔꯦ ꯄꯪꯍꯥꯏꯗ ꯍꯥꯏ ꯑꯩꯗꯤ ꯃꯥꯒꯤ ꯋꯥꯁꯤꯡꯗꯣ ꯑꯗꯨꯝ ꯇꯥꯗꯅ ꯂꯩ ꯑꯦ ꯅꯪ ꯇꯥꯟ ꯊꯥꯔꯦꯗꯅ ꯀꯩꯅꯣ ꯇꯥꯟ ꯊꯥꯕꯩꯕꯣ ꯍꯣꯏ ꯏꯁꯩ ꯑꯃ ꯇꯥꯕꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯇꯥꯟ ꯊꯥꯏꯗꯅ ꯅꯪꯁꯨ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯕ ꯑꯗꯨꯗ ꯅꯪꯅ ꯋꯥꯖꯔꯤꯕꯗꯣ ꯇꯥꯟ ꯊꯥꯔꯤꯕꯅꯤ ꯅꯨꯡꯁꯤꯕꯒꯤ ꯇꯥꯜ ꯂꯥꯛꯑꯣ ꯇꯦꯛꯁ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯅꯪ ꯆꯪꯉꯣ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯅꯪ ꯆꯪꯉꯣꯕ ꯆꯪꯉꯣ
ꯊꯣꯡꯗꯤ ꯍꯥꯡꯉꯤ ꯀꯧꯔ ꯌꯦꯡꯁꯤꯔꯥ ꯃꯤꯗꯤ ꯂꯩꯔꯝꯒꯅꯤ ꯉꯥꯏꯈꯣ ꯍꯨꯏꯒ ꯑꯝꯇ ꯂꯩꯇ ꯖꯥꯠꯂꯣ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯕꯒꯦ Kana orang no? ꯋꯥ ꯑꯝꯇ ꯍꯪꯖꯒꯦ ꯇꯧꯖꯕꯅꯦ ꯑꯦ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯅꯪꯗꯤ ꯀꯩꯗꯧ ꯂꯩꯕ ꯑꯗꯨꯗꯤ ꯑꯁ ꯍꯥꯏꯗ ꯋꯥꯒ ꯏꯀꯥꯎ ꯀꯥꯎꯈ꯭ꯔꯦ ꯀꯂꯥꯀꯁꯦ ꯅꯤꯛꯄꯅ ꯂꯣꯏꯔꯦ Kari. ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯦ ꯃꯥ ꯈꯪꯗ꯭ꯔꯕꯣ Kange. Noma. ꯑꯩꯉꯣꯟꯗ ꯒꯥꯔꯤ ꯊꯦꯡꯈꯤꯕꯗꯣ ꯅꯠꯇ꯭ꯔꯣ ꯑꯁ ꯑꯅꯥꯕ ꯐꯔꯁꯤꯐꯥꯎꯕ ꯁꯨꯃꯛ ꯁꯥꯎ ꯐꯠꯇ꯭ꯔꯤ ꯃꯥꯜꯂꯦ ꯌꯥꯅꯤ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯑꯣ ꯊꯝꯕꯤꯌꯣ ꯀꯔꯤ ꯇꯥꯛꯄꯤꯗꯣꯏꯅꯣ ꯅꯪꯕꯨ ꯉꯁꯥꯏ ꯂꯥꯏꯔꯤꯛ ꯋꯥꯏꯅꯤ ꯍꯥꯏꯗꯥꯏꯅꯦ ꯂꯥꯏꯔꯤꯛ ꯑꯝꯇ ꯋꯥꯏꯒꯦ ꯇꯧꯅꯤꯗ ꯀꯔꯤ ꯂꯥꯏꯔꯤꯛꯅꯣ ꯅꯣꯠꯕꯨꯛ ꯀ꯭ꯂꯥꯁꯀꯤ ꯅꯣꯠꯕꯨꯛꯇꯣ ꯑꯝꯇ ꯋꯥꯏꯒꯦ ꯇꯧꯕ ꯑꯩꯗꯤ ꯅꯣꯠꯕꯨꯛ ꯄꯥꯗꯤꯌꯦ ꯇꯦꯛꯁꯕꯨꯛ ꯑꯣꯏꯅ ꯄꯥꯏꯌꯦ ꯇꯦꯛꯁꯕꯨꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ ꯇꯦꯛꯁꯕꯨꯛ ꯄꯥꯏꯗꯧ ꯃꯉꯥꯏꯔꯦ ꯑꯗꯨꯁꯨ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯂꯧꯊꯣꯛꯎꯈꯤꯒꯦ ꯈꯪꯉꯦ ꯀꯩꯗꯧꯖꯔꯨꯅꯦꯒꯦ ꯁꯤ ꯌꯧꯔꯗꯤ ꯋꯥ ꯈꯔ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯀꯔꯤ ꯋꯥꯅꯣ ꯋꯥꯒꯤ ꯋꯥ ꯆꯞ ꯆꯥꯕ ꯊꯤꯕ ꯇꯥꯔꯦꯗꯅ ꯑꯩꯗꯤ ꯁꯤ ꯑꯣꯏꯅ ꯄꯥꯏꯌꯦ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯂꯧꯔ ꯄꯥꯕꯅꯦ ꯑꯗꯨ ꯄꯥꯕꯤꯌꯣ ꯁꯤꯕꯨ ꯐꯤꯖꯤꯛꯁꯂ ꯃꯥꯅꯤ ꯌꯥꯝ ꯊꯥꯏꯅ ꯑꯁ ꯁꯤꯗꯤ ꯑꯩꯗꯤ ꯄꯥꯕ ꯉꯝꯗꯧ ꯃꯥꯟꯗꯦꯕꯨ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯑꯗꯨ ꯈꯛꯇ ꯈꯟꯒꯠꯂ ꯄꯥꯕꯤꯌꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯨꯡꯉꯥꯏꯕ ꯋꯥꯗ꯭ꯔꯣ ꯄꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯕꯅꯤꯗ ꯑꯗꯣ ꯀꯔꯤ ꯆꯥꯅꯤ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯨ ꯂꯩꯇꯦ ꯑꯗꯣ ꯑꯩ ꯆꯥ ꯂꯣꯜꯂꯨꯒꯦꯀꯣ ꯉꯥꯏꯈꯨꯋꯣ ꯀꯩꯁꯨ ꯆꯥꯗ꯭ꯔꯁꯨ ꯌꯥꯅꯤꯌꯦ ꯎꯅꯔꯤꯁꯤꯅ ꯍꯦꯟꯅ ꯐꯔꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯦꯃꯤꯆꯥ ꯌꯥꯝ ꯐꯕꯅꯦ ꯃꯥꯅ ꯅꯣꯡꯃ ꯒꯥꯔꯤꯅ ꯊꯦꯡꯈꯤꯕꯗꯨꯗ ꯁꯣꯝꯒꯤ ꯀꯣꯛꯇ ꯈꯔ ꯁꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯥꯗꯤ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯕ ꯑꯦ ꯀꯔꯤ ꯀꯞꯄꯤꯕ ꯑꯁꯣꯛꯄ ꯑꯣꯏꯅ ꯀꯞꯇ꯭ꯔꯒ ꯁꯣꯛꯇꯕ ꯅꯪꯅ ꯀꯞꯄꯤꯕ ꯍꯧꯖꯤꯛꯇꯤ ꯅꯥꯕꯁꯨ ꯐꯔꯦꯗ ꯑꯗꯣ ꯗꯥꯛꯐꯝꯗꯤꯅꯦ ꯃꯆꯥ ꯑꯃ ꯂꯩ ꯇꯨ ꯗꯥꯛꯐꯝ ꯗꯥꯛꯐꯝ ꯃꯁꯤꯃꯗꯤꯅꯦ ꯁꯨꯀꯣꯛ ꯀꯣꯛꯇ ꯉꯥꯟꯗ꯭ꯔꯦꯉꯣ ꯃꯤꯖꯦꯜꯇ ꯌꯦꯡꯕ ꯈꯨꯗꯤꯡꯒꯤꯅꯦ ꯑꯁꯨꯝ ꯍꯦꯛꯇ ꯎꯕ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤꯉꯣ ꯀꯔꯤꯒꯤ ꯑꯗꯨꯗꯤ ꯗꯥꯛꯐꯝꯁꯤ ꯌꯥꯝꯅ ꯀꯥꯟꯅꯔꯦꯅ ꯑꯦ ꯀꯔꯤ ꯀꯥꯟꯗꯣꯏꯕ ꯏꯁ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯍꯧꯖꯤꯛꯐꯥꯎ ꯁꯥꯎꯈꯠꯇ꯭ꯔꯤꯕꯣ ꯑꯩ ꯂꯥꯜꯂꯦꯅ ꯍꯥꯏꯖꯒꯦ ꯂꯥꯛꯏꯅꯤ ꯅꯪꯉꯣꯟꯗꯕꯨꯗꯤ ꯁꯥꯎꯗꯦꯗ ꯑꯩ ꯏꯊꯟꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯩ ꯋꯥꯅꯤꯗ ꯑꯗꯨꯒꯤꯕꯨꯗꯤ ꯅꯣꯡꯃ ꯎꯅꯔꯒ ꯆꯝꯊꯣꯛꯅꯔꯒ ꯂꯣꯏꯔꯦꯅ ꯎꯅꯔꯣꯏ ꯑꯩ ꯁꯥꯎꯗ꯭ꯔꯦꯕ ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯗꯦ ꯅꯪꯒꯤꯁꯤꯕꯨ ꯂꯥꯏꯔꯤꯛ ꯇꯧꯔꯝꯃꯤꯔꯣ ꯃꯦꯗꯤꯀꯦꯜꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯊꯥꯒꯦꯅ ꯄꯥꯕꯅꯤꯗ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯃꯦꯗꯤꯀꯦꯜꯁꯦ ꯌꯥꯝ ꯄꯥꯝꯕ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯁꯣꯏꯗꯅ ꯈꯟꯒꯅꯤ ꯐꯣꯝꯒꯗꯤ ꯊꯥꯖꯤꯟꯈ꯭ꯔꯕꯣ ꯀꯥꯏꯗꯩꯅꯣꯗ ꯐꯣꯝ ꯑꯝꯇ ꯊꯥꯗ꯭ꯔꯤ ꯁꯨꯝ ꯄ꯭ꯔꯤꯄꯤꯌꯥꯔ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯣ ꯂꯥꯏꯔꯤꯛꯁꯦ ꯍꯌꯦꯡ ꯊꯤꯜꯂꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯅꯤꯗ ꯅꯨꯃꯤꯠ 4-5ꯅꯤ ꯄꯥꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯄꯔꯤꯈꯥ ꯂꯣꯏꯔꯀꯥꯟꯗ ꯂꯥꯏꯔꯤꯛꯇꯣ ꯈꯪꯄꯥ ꯄꯥꯅꯤꯡꯗꯨꯕꯣ ꯈꯪꯗꯦ ꯈꯪꯄꯥ ꯍꯦꯛ ꯄꯥꯅꯤꯡꯉꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯌꯦ ꯃꯇꯝ ꯃꯥꯡꯍꯟꯕꯗꯤ ꯁꯨꯡꯆꯨꯝ ꯆꯨꯝꯗꯦ ꯒ꯭ꯌꯥꯟ ꯍꯥꯏꯕꯁꯤꯗꯤꯅꯦ ꯇꯥꯟꯁꯤꯜꯂꯤ ꯃꯈꯩꯅꯦ ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯑꯗꯨꯗꯤ ꯋꯥꯔꯤꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯋꯥꯔꯤꯁꯨ ꯂꯣꯏꯔꯦ
ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯝꯗꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯁꯅꯨ ꯑꯣꯜ ꯗ ꯕꯦꯁ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯍꯣꯏ ꯆꯠꯂꯒꯦ ꯆꯠꯂꯣ ꯀꯣ This book is appearance to Yurembam Yohenbam Maitei Wangkai Angom Lekai Imphal is pin 75001 Manipur Haigumna Sidi Man Haibado Yam Nungaina Hanjin Pake. This book is appearance to Yurembam Yohenbam Maitei Wangkai Angom Lekai. This book is appearance to Yurembam Yohenbam Maitei Wangkai Angom Lekai. ꯉꯍꯥꯟꯒꯤ ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯕ ꯅꯠꯇ꯭ꯔꯣ Analog communication digital communication yauba ngamdaba para amakak parubadagi wakhal pukning haksangse loina sinba thungre ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨꯅꯦ This book is appearance to ꯀꯔꯤ ꯍꯥꯏꯕ Yurembam Yohebam Maitei Mingasina Crafts Law Ohms Law dagi hena yangna Kariam Singidana Aibu Taibang Amada Pubiri ꯀꯔꯝꯕ ꯇꯥꯏꯕ Love Nushibagi Taibang Amada ꯑꯁ ꯃꯦꯃꯤꯆꯥ ꯅꯪꯁꯤꯗꯤ ꯌꯥꯝ ꯇꯜꯂꯦ ꯑꯁ ꯂꯞꯀꯥꯟ ꯌꯥꯝ ꯄꯜꯂꯦ ꯅꯪꯁꯤꯗꯤ Asingmani Yohe Ai Nangbo yam nushi Nangbo Aibu Nushiba Powdabra ꯃꯦꯃꯤꯆꯥ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯟꯕ ꯃꯤꯅꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯆꯩꯅꯥꯗꯣ ꯀꯩꯗꯧꯕꯩ ꯐꯥꯎꯔꯣꯏꯗꯣꯏꯅꯣ ꯇꯨꯃꯤꯟ ꯂꯩꯖꯕꯒꯤ ꯊꯃꯣꯏꯕꯨ ꯅꯪꯅ ꯍꯨꯒꯩ ꯍꯨꯕꯤꯈ꯭ꯔꯒ Nangi asamba miyengse Engondadi pakhong chanbagum thokle Masibu nungsiba natro Thamoi budi hubiraga ikai thibi saduna Thamoi budi hubiraga ikai thibi saduna Nungsi sada leiranu naran leite chelanu Nungsi sada leiranu naran leite chelanu Karigidi kai hawiri luna yingba miting duna Karigidi kai hawiri luna yingba miting duna Aibo oranok liba nungshi haiba natabara La 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 Karigumba kanda Nahak miyobagi thamoigi maramda amukta khaludabra Thamoi haibase Yamna kaiganba potsak amagumbani Yamna nawi tholi Karigumba kanda su nungdagi hena kalli Adubu Thamoigi lakada takhiba mamidi Kaidong nungda su muthatpa ngamde Aigi lakada tariba Nangi mirelna Aibu tattana piriba awabase Nangdi khanglamloi Ai Ngasidi Chainase mapan thorakle Nangi nafamda eriba wai kharasina
ꯑꯩꯕꯨ ꯌꯥꯝꯅ ꯇꯧ ꯉꯝꯕꯤꯅꯤ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨ ꯌꯣꯍꯦꯟ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯇꯪꯗꯤ ꯑꯩꯕꯨ ꯇꯥꯍꯜꯂꯨꯀꯣ 아이지보 싹시 양 티럽잖아 떠오르시보 응? 아이 방귀 TV 나트다 미 오케이 만화 나와링이다 이마기 수나마 뚱이나 권비림 쪼비림 누가 레가일 잡히는수 아이 그 자이스다 모이는 올월 쪼비림 다 김에서 포스타이코 하이나 한줄 쪼비림 어두고 그러기노 많이 레면 아이모는 수해야 되시오 라시 해라 미케나 라시니 마포 마이슈 바라봐 매 툭도 방대 야우드래 아두 오이 따르디 마닐레마 나는 속을 부드러 해나 짜 그래 삐엄마 ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟ ꯀꯇꯥꯟꯇꯅꯩꯗꯨꯕꯣ ꯄꯥꯝꯗ꯭ꯔꯦ ꯌꯥꯗꯦ ꯈꯪꯉꯃꯇꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯣ 예 아저디 빰들가 녹시들가 거의도 수걸리고 아도 그거 수걸리면 앵온다 ꯅꯨꯡꯁꯤꯕꯩ ꯁꯨꯒꯠꯄ ꯅꯠꯇꯦ ꯅꯨꯡꯁꯤꯗꯕꯩ ꯁꯨꯒꯠꯂꯤꯅꯦꯃꯗꯨꯗꯅꯦ ꯑꯩꯅ ꯇꯨꯔꯤꯁꯦ ꯃꯁꯛ ꯑꯁꯤꯒ ꯃꯥꯂꯦ ꯑꯩꯕꯨ ꯌꯥꯝ ꯊꯤꯔꯕꯅꯦ ꯊꯤꯗꯦꯗ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯅꯗꯕꯨꯅꯦ ꯅꯪꯁꯦ ꯍꯥꯞꯅ ꯇꯥꯕ ꯃꯃꯤ ꯃꯥꯟꯕꯩ ꯋꯥꯅꯤ ꯃꯤꯡꯗꯥꯁꯤꯒ ꯆꯠꯊꯣꯛꯑꯦ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯎꯅ ꯌꯥꯗ꯭ꯔꯤꯁꯦ ꯑꯩꯒꯤ ꯃꯤꯡꯁꯤꯗ ꯑꯣꯏꯔꯝꯒꯅꯦꯕ ꯕꯦꯝꯃ ꯃꯤꯡꯗꯨꯕꯨ ꯀꯦꯝ ꯀꯨꯖꯕ ꯋꯥꯅꯤ ꯃꯤꯡ ꯈꯛꯇ ꯀꯦꯡꯖꯕꯅꯤ ꯊꯃꯣꯏꯗꯗꯤ ꯁꯤꯠ ꯅꯥꯟꯈ꯭ꯔꯖꯥꯅꯤ ꯅꯪ ꯍꯦꯛ ꯂꯩꯃꯤꯟꯅꯔꯒ ꯈꯪꯅꯦꯕ ꯃꯁꯛ ꯑꯁꯤꯒ ꯍꯣꯏ ꯕꯨꯡꯉꯣ ꯂꯩꯖꯅꯤꯡꯗꯦ ꯑꯣ ꯅꯪ ꯄꯥꯝꯃꯤꯁꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯐꯥꯎꯕ ꯃꯤꯡ ꯊꯣꯟꯕ ꯋꯥꯅꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯃꯤꯇꯥꯕ ꯕꯆꯆꯟ ꯔꯥꯖꯦꯁ ꯗꯦꯕꯥꯅꯟꯗ ꯔꯥꯖꯀꯨꯃꯥꯔ ꯁꯇ꯭ꯔꯄꯇꯤ ꯑꯃꯤꯇꯥꯕ ꯈꯥꯟ ꯑꯔꯤꯕꯁꯤꯡꯗꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯅꯧꯕꯤꯗ ꯄꯥꯝꯃꯤꯁꯤꯗꯤ ꯍꯥꯏꯔꯨꯔꯣ ꯑꯃꯤꯔ ꯈꯥꯟ ꯁꯔꯨꯛ ꯈꯥꯟ ꯁꯜꯃꯥꯟ ꯈꯥꯟ ꯔꯤꯇꯤꯛ ꯔꯣꯁꯟ ꯑꯕꯥꯁ ꯈꯥꯟ ꯃꯤꯡ ꯑꯣꯟꯖꯜꯂꯦꯅ ꯈꯕꯔ ꯍꯥꯞꯇꯣꯛꯁꯤꯔꯣ ꯑꯣ ꯃꯩꯇꯩ ꯃꯤꯡ ꯅꯠꯇꯦꯅ ꯃꯥꯏ ꯊꯤꯡꯖꯈꯤꯖꯅꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯩꯇꯩꯒꯤ ꯃꯤꯡ ꯅꯠꯇꯦꯅ ꯊꯤꯡꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯣꯏ ꯕꯨꯡꯉꯣ ꯈꯜꯍꯧꯔꯣ ꯂꯩꯍꯧꯔꯣ ꯅꯕꯥꯏ ꯎꯅꯔꯛꯈꯤꯒꯦ ꯊꯦꯡꯉꯦ ꯆꯠꯂꯦ ꯃꯗꯤ ꯂꯩꯃ ꯃꯗꯤ ꯂꯩꯃ